ngasi numidang wairam phonghiba tongan tonganba Manipuri sifongsingi amasum thokiba thawdo wathoksingi maru oibi I pausing khongwacharaga Manipur top channel gi maikedi myamna thamsagi ahanbada Chief Minister na Jenims ta phamung sama leiba ICU amadi accident trauma center ngasi sangakhre Dr. Singna section na layeng bidabadagi misi mina thoklabadi license kakpa mapunji chupa mayumda fawba layeng handana ba ek ama laingak na semlagani CM Hospital ana layeng gi thabak tawriba Dr. Singna mathau masa khangdana ningthina ana layeng bidabadagi karigumba anaba miyoi siba yawrabadi hospital amadi mari leinaba Dr. Singge license kaktuna mapunji chupa masagi mayumda fawba ana layeng bigi thabak sathaba yadana ba ek ama laingak na semlagani haina Chief Minister N Berena phongdokre wafam asing asi Jenims Hospital nauna hangdokiba ICU amadi accident trauma gi phamungsa ma leigidaba center ama sangabigi thoramga mari lainana wa ngangbada Chief Minister N Berena phongdokibane magna makhata na hai hospital ama run tawriba miyoi sing amadi ana layeng bigi thabak tawriba Dr. Singna makhoina tawgadaba ana layengi mathau adu ningthina tawduna layeng liba ana badubo sininglega sijau haina hundoktuna thamlabadi hospital lingnubagi Dr. Lairubagi kari kanagani maduna hospital authority amadi Dr. Singna masagi mathau masakhangna ana layengi thabak pangthoknanaba honagadabani adubo Dr. Singna ningthina layeng bagi thabak sathariba anaba kya laikhidabasu yaukidaba nate adu oirabasu Dr. Singna ana layengi tawpham thokpa mathau adudi mapung fana pangthokadabani karigumba anaba singna makhoi biningthina layeng bidre haibigi matangda wakat laklabadi madu yengsinanaba laingaki makedigi committee ama sembaga loinana monitoring team amasu semle aduna lakhot piyaba thabak sapsana lakhot kani haiki ngasi Chief Minister na ICU center sangaki pa thawramasi ka mari lainana Jenims ki nursing unaduna wari watai saki madura Chief Minister na nursing da phongdokibadi karigumba hospital la problem ama thoktuna maduda nursing gi PN da lakpa matamda Chief Minister masamakta direct phone tawraktuna khangalau problem adu solve tawba ngambagi thauna adu Chief Minister lengdana lei adubo imung manung ama oibigi awat apadi aikhoi imung manung oiriba singna puna yengsin minagadabani thengna minagadabani imung manung leiminaba haibisi karigumba matamda wakhal tana hodabadagi khana sainabasu thoi imung manunggi oiba nungainadaba khana sainabada mapan thowandanaba hona haningi haiki loinana hospital la duty da leidiba nursing na yamna section anabasingi seba mapung phana tawgadabani lenga ki maikedi su nursing gi oina awar apa amata lehendana bu honagani hauzik mathau tariba PPE na singba polam sing watana thami maduna nursing na kaidongai de su puning sontaba tawgano lenga na nursing gi damakta pambom tingna lepli haina su phungdokhi haidi atopa pawamna mo naga mapal gi angang phabada sienaba miyoi sing lenga na matik saba serak pigadabani Pandam haukiba June 10 numidang wairamda naga mapal kangjabida leiba nupi masa ama mangkhre haidun imung manung amadi leikai myam sangduna koithi thinakhi mamai thangna social media da phawba thagatuna sei 13 khakta ngairiba nupi masa ama mangkhre haidun myam gi mating nirakhi mathang nunganbagi ayukta Kangjabi Lairaki Club Sanglien gi mamangda leiba yum amada khamduna leiba bolero gari manungda leiram le haina pau phangki maduna angang phabada sienaba miyoi matik saba serak pigadabani haina People's Action for National Democratic Movement pandamna hairi ngasi pandam gi IPR secretary na press da thadorakpa sirolasina hairibadi angang asi lamabam Syam Sundar amasum Romila Devi gi masanupini Syam Sundar Bisnupur gi ngai khongkhulendagi nagamapal kangjabida barada leibani angang asi hek phangbaga police ta paw piduna thagdowasida sienabani haiba miyani police na laukhatki hauji ohang pong sathari haina thajabiya pa paw man hairi adubo yamna maru ebo famde police na phariba miyani asi mapan gi miyoi ngaktani karamba makhal gi crime no haibisi khangdokna ba action lakhalamgani sexual abuse ka mari leinabra natragana organ lalon bagibu oibra maram amadi lefam thu isu hairi serolasin hai victim oiriba nupi ama minor oibana juvenile justice ki makhara wari watai taunari haibatai amasum thokiba thawdo asi organ lalon bagi oibra natragana sexual abuse tawbagi oirabasu maral di leire prokso eki makhara senari ba natragana maral leireba mi punama matik saba serak pifam thu hainasu pauksi sina makhata na su phungdorakli Maka satharakpo na to patian mamaroi pa paukra sawomung bazar curfew thugai dun tholak pa mi sa marom pha dun test tokre mi hum positive oikhi
ngasi ayu pung 13 dagi hoduna district administration Imphal East ki district police amasum CMO Imphal East ki miyang makhara district asigi Sohongbom gate Sohongbom student club ki committee hall curfew thugairaga lambi da lakpa miyoising pharaga covid test tawkhre ngasi gi curfew thugaibagi sport test tawkiba aduda makai asomgi makai adonggi Sohongbom covid task force covid-19 joint task force Paorabida amasum Pungdongbam COVID Task Force ki volunteers singna mating pangki drive adura sawakna curfew thugairaga lakpa tuan ba miyoi samaram test tawki madugi manungda miyoi positive oiba thengnaki amasum COVID positive oiraba miyoi sing adu Sohongbomdagi ama Pungdongbamdagi ama amasum IC sangdagi amani haina spau sin sumakhatana pali atopa pawamana Paorabida bomb blast Makhong anima kakhraba painter Michael na yekpa lai yonbagi senfam na painter Dorendrogi ana laying da mating pangkre yamna mak puning thawani mai amasum nungsiba pawmani myam kumza english ngani ga taret ki December taraga tarukta Paorabida lamkhai de thokiba lebak thiba bomb blast ki thawdo amada Makhong anima kakhraba matung khutchem gi khong haptuna punsigi lantheng kyara awaba mayuk naraklaba lamdam sigi lai yekpa visual painter Michael Mitei kon thaujamna wakhal sangna yelakhiba college art work Neser manga ngarang maki Facebook account da sales tawraba matung madudagi phanglakpa lupa lising tara taruka sumnagi sangwa asi ngasi haujik COVID-19 positive oibidigi Rajmidi City gi ICU da layeng sathariba layekpa Dorendro Thaudamgi ana layeng da mating oinanaba pangkhre Bisnupur district ki Tawboldagi Dorendro Thaudam nare tabda layekpa Michael konthaujamna maki ayekpa layedu maki Facebook da sales tawraga mating tawrage haibu wakhalona mang tharga sales tawkhibani haina Michaels na phongdorakli Michaels na maki Facebook da upload tawkhiba sales tawrakpa du ubda miyoi kayana Michael gi Facebook account gi inbox da contact tawrakhi Michael gi network adu Lekhajit Laishram kawa puksel sauraba naga mapal dagi haujingna Karnataka da lairibana laibi khibadagi Michael na Dorendro gi ana layeng da mating pangma ngamkhibani masima Michael na Lekhajit Laishram busu tawbimal khamu ulagli loinana Michael konthaujamna lai yekpa Dorendro gi haksang gi phibam thuna phagalakpa oirasanu hainasu isordasu thawnirakli haina pawsina su makhatana phongdorakli Ningsing bayai Michael Konthaujam State National amad International gi thakta pangthokpa painting competition kya da makok kyarak hana taraktuna lamnam sigi mingsat kya purakraba naha oidiba laiyekpa amani mano kumza English ngani ga taret ki Paorabida bomb blast mayuk nari badubo Imphal pangthokpa pista yumpham oiba painting competition ama yaruraga Halakpada lambi da thokiba thaudoni maki punsida ninghanaba leitana laiyekpana mathaudang oirakpagi mahai na ngasidi laipaksna sakhangnaba laiyekpa ama oire Michael ngasi Dorendro gi damak pangliba mating khara si laiyekpa amana laiyekpa amagi awabada saru yabadu usabani han sumana phungdokhi Michael na Dorendro gi damakta laukiba thaudang amadi utkiba humanity service adu gi damakta social media gi khuthang na miyoi kya na Michael busu thagatba phungdok narakli haina pausna meksing na pali Makasa tharakpoina ngasi Manipur gi COVID-19 update mayamna thamjaramge Government of Manipur COVID-19 Kamal Control Room niki thadorakpa press release number 444 ngasi tang taragani thoi tha taru English ngani kunga mathoi ngasi numina weram gi pung nga pugo ba update ta haukiba pung kunga mari da miyoi sangwa ga yankhai ga mari general population dagi apun boina COVID-19 positive oikre hairi miyoi sangwa ga yankhai ga mari yes miyoi saniga maudra ga ni pan amana nupani saniga yankhai ga taru amana nupini Hairiba miyoi singsi Imphal East dagi samaga taraga nipan Imphal West dagi samaga humdraga mathoi Thawbal dagi humdraga humdoi Bisnupur dagi kuntraga manga Kaksing dagi taraga mapan Ukhul dagi ama Chusampur dagi yankhaiga mari Sandel dagi taraga mari Senapati dagi taraga taret Tamenglong dagi taret Tengnopal dagi tara Kangpokpi dagi taraga nithoi Ferzol dagi niamasum Ziribam dagi kunga mathoi ni Hairiba miyoi singsi gi lokhat pamthokpa siksing thorang khudimuk lokhat kre haina spali Haukiba pung kunga mari is the D state level COVID-19 death audit committee gi report amagi matung ina miyoi taraga manga COVID-19 na laikhidre hairiba miyoi singsi Imphal West dagi mari ni Imphal East dagi ahum ni Thawbal dagi ahum Bisnupur dagi ani Kaksing dagi ama masum Chusampur dagi ani ni
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯔꯤꯝꯁꯇ ꯑꯃ ꯖꯦꯅꯤꯝꯁꯇ ꯑꯅꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯃꯔꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯑꯅꯤ CMCꯗ ꯑꯃ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗ ꯑꯃ DH ꯊꯧꯕꯥꯜꯗ ꯑꯃ CCC ꯃꯣꯔꯦꯗ ꯑꯃ ꯑꯃꯁꯨꯡ DH ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯅꯤ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯗ ꯃꯊꯪꯁꯤꯅ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏ 15 ꯉꯁꯤꯒꯤꯁꯤ ꯊꯥꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯀꯤ ꯑꯄꯨꯟꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ 989 ꯁꯨꯔꯦ ꯑꯃꯁꯨꯡ ꯉꯁꯤ COVID-19ꯗꯒꯤ ꯅꯥꯕ ꯐꯔꯛꯇꯨꯅ ꯃꯤꯑꯣꯏ 782 ꯔꯤꯁꯔꯆ ꯇꯧꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗ ꯈꯔꯗꯤ ꯍꯟꯊꯔꯛꯑꯦ ꯃꯌꯥꯝ ꯑꯦꯛꯇꯤꯚ ꯀꯦꯁꯁꯤ 9,910 aduga recovery rate sina state sigi ori 83.70% lairi aduga haukiba pung pun gamari sida apunba D type oxygen cylinder lising amaga samri ga yang khaiga mari amasum B type oxygen cylinder samri ga kuntra ga mari kena health facility manipur gida fongan khre haina supali aduga latest information amagi matungina apunba vaccinated tawkiba state asigi apunba mi masing si lakh mari ga lising humpu ga mari ga samri ga humpu ga manga sure haina Dr. Khairam Sasikumar Mangang additional director and spokesperson health department manipur na khuye pidna thadorakpa press release asina make sense phungdorakli Lushilakpun state sigi wang bada thokpa aten ma paumna K-pop asi cancer ni music asi pusilakpa miyoidu phagani Kim North Korean lusingba Kim Jong Un na K-pop music asi sathiba cancer ni masina laipak tugi naha singbu karap oheli haikre haina Seoul phongba Delhi NK na phongdokli kana gomna South Korea masak yaubasing hek yenglamba natragana purambada sei taragamanga kaisum sangda thamduna awaba thabuk suongani haiba anauba loama kimna semkuri hadi K-pop smuggler singbuna sibigi serak phawba phangba yae hainasu makhata na pali North Korea gi naha singi pz samhat huangang lamchat na singbada K-pop K movies na singbasina honghanduna laipak adugi culture pungkai ke hale haina kimna phungdokli Masi South Korea na North Korea da tapsilakwa culture yoiba lani haina kimna kana phungdokli haina su paus na makata na phungdorak dumam zikuna di matang sa lusinjarage du pathok sa gibi sor kiblan ki piaus mam na pigani ana wi paus so na update pijarage namina si haina su sinel sa ki makeri ki thamjari sor ki piaus nga pigani thank you